Welcome to Bankastro. Ngasi mayamda kitang interesting oibeya na ene porakosi akoigi bi maming mayam kaunaba sida bi na hawa mi singi lichat lamchat amadi magi mawong matawna singba singse masigi matangda kitang masi hawbasi bi si aigi ming banka kawi banka sidagi aigi ming sidagi hana hawge dana bi sidai hawbani mayamna kambenta dongdongi apamba alphabet to dum haibiramo aduga masing yamba alphabet to adugi topic to mu puraga ai laksage bi haiba mayek se koina hek pokpadagi larik tamba matamdagi horokpadagi A for apple, B for ball, C for cat ana tamokasida B ebu wahai se si ani suba dugumba wahai mayeng kelediangi matung inasu B haba mayek se number 2 ni number 2 waragadi kelediangi matung ina B se number 2 haidi thaja akoi maitai ronda haragadi thaja kawi aduga chandra natraga mun tha se sina pui thaja haibasidi yamna mabung ing tappa adu magaramani akoi nungdangda mera thagi thabal kaina sumai dogdana yamna ingba tappa adugumba garamani mang masagi mangandi lejade maram sina bina hobo miyoi singa se kaidawgeda mi amana mabu inbam khaksangeba sumain tawne si tawne haragadi yam phaba mawongda ma tawi aduga thana khoi miyoi bagi masada pubase kaida pugeda akhoi gi pukningse thana puyi aduna naki maru mapang singse bina hobo mi singi maru mapang singse yamna akaknaba masing oi aduga naki aning base mingonda yamna share tokthokte thaba ma tawbada sibu phadoi jala si tawraga kamain tawdoi jano pharoi doi jala phadoi jala idana somain tawdana yam khangalli aduga negative ki maikai dasu yam chakalle oi roi si tawraga di adu tawni oi roi haidana somain tawdana negative ki maikai dasu kara chakal aduga mi anauba tinnabada mirak tinba matamda mase tumin legalli haidi maya marakto da ekta yauksan dana dro toksan bado ma oidi tumin legalli aduga khangna kharaba matungda di amuk thengna khara matungda di adum dro tawe adena mina asma se khoigi saryam ka ko man le de tinaraga di am nungai kaina haiba adugumba mita do oi maramadana bina hawa mi singse self confidence di khar loy wale masana masabu thaja bagi kaino se kitang neme mare sina kaidawge da mi gi option yam lawgal haidi thabak se tawram dai matam da I se sumain tawdu tawre sigi posi tawraga kai tawi noi han akhang ba hayu kholu gaina sumaina mi gi option se masi yam lawgali aduga mi amaga tinaba matamda mi amaga wari sanaba matamda achong sang ama unaba matamda mas kitang tangal aduga mi anauba khangnaba adagi wari watai sanaba sina singba singse kaya pamgande adagi maya marak tillaga swa tumin adum phamdana leiba asina singba tawi aduga masana masabudi yam section jai soidre hena khangba thabakto madu yam pamgalli amupu khangna gagadi yamna dro tawgal duga bina hobo mi singse sina atopa mi se kaya thaja gande mina nangu si tawne haidana ta agadi lawi aduga tawbu matamda su phajana di tawi tha haina haiba khoigi thaja haiba siga mari leinaba nakshatra haibadi thawmichak sabun lei kanglup kuntaret khak lei hariba kanglup kuntaret si
राशि 23 सिदा येंथोगा लेबनी अदुबु थासिना चंद्रदेव की ख्वाइगी मागे पामजबा नुपी से रोहिणी नक्षत्र ऐसे होय रोहिणी नक्षत्र से मसी मैतै न कई हाइन कौगेदा अपकना हाइन खंगनै थौमिसाक सि ममिंग से थौमिसा कांगलुप अमनी अदना चंद्र गिदी रोहिणी नक्षत्र से चंद्र की मागी ख्वाइदगी पामजबा अदुगुंबा थौमिसाक मखलमने अदुगा हारिबा रोहिणी नक्षत्र से मुक कनान मथौ तौगेदा शुक्र ग्रह शुक्र हाइबदी भेनस है कौबा सिगुंबा ग्रह सिने तौई मरम सिना बीना हौबा मी सिंगसे ग्रह सिंगसिसु नुपा ग्रह नुपी ग्रह हाइदना लई अदो हारिबा बीना हौबा मी सिंगसिगिदी फेमिनिन प्लैनेट अनि खकना पुयेबा अमना चंद्र अदुगा अमना शुक्र हाइदि भेनस ने मून ने अनि सिना पूरगा चल रूल तौरगा चल अदुना थाई सिदी कईदवे अखोई मियोइबगिदा पुकनिंग अदगी पुकनिंग द फावबदो अखोई फीलिंग्स अदगी इमोशन पुकनिंग लांगबा असिना सिंगबा हारिबा मयाम से थागी मतुंग इन ओय अदुना कईदवे बीना हौबा मी सिंगसे मसी पुकनिंग जी खिदंग लांगली अदुगा भेनस हाइसिना कईदवी भेनस हाइसिदी अपाम नुंसीगी अदुगुंबा ग्रहनी मरमसिना भेनसना तौबसे केबा मौबा अरु अहेन हराउ तयामबा कन्ना फिरोन अनानबा सेटबा असिना सिंगबा मयाम पुनमकसे भेनसना तौ अदुगा नंगी इमोशन से ngakta leitaba haidudi oide maramdi kaiginoida up down yam legalle haidi amuk jar amuk kakhatpa mukumda base nangi mood se amna swing tawbe yam change tawgali maramdi kaiginoida tha ise ngakta tuminna leite haidi magi mawong se nong muta chap manandeba ngasi nong pamba da pictru pe enini pamna chakale homni pamba mari ni pamba punima namita mapung phare ade kaidawre mari mari pikthar aga pung mangki sumai tawdana thagi phiba mana da bai dumaina nang sisu wakhan se ngaktang leitana change tawi bena sina pubana maram oidana kadawre bina huba mi singse yam kieba yam pamgali lubanan ba yam pame potse atangba afaba फजबा मैम मानदब मैम तौनदब पोसे मसी याम तौनिंगल फुरित मक्ता लिलेदना असि फुरिसिदी याम कमन ओय मसीदी पामदे अदु नतबा सि मैम पामनदब अदुम पोतो अदु मा पामगल कइनो दे सिदी मैम दगी तोंगाना दाय हेदना अदु माइन तौब पोसे मसी पामगल अदुगा अनानबा याम पामे लुबनानबा याम पामे मा मसाना लुबनान बसे हजद्रगसु फी फबा नान बसे नेंगी मोंपाक फिदा अंगोबदा याम नान तुम्बा मोंपाक फिदा मोंपा फैजु ngoro white masu naga suppa muanga ngoro ngoba adugumbा yam pame ma aduga mawanda creative yam oy anouba pot na singba mayam se aduga classy oiba pot yamna magun leiba adugumbा posing se ma pame aduga bina hawa mi sing se yam pen thokali हाइदी था सिदी कैदौरे खोगी ममा की पुक्सेन सेले ममा की पुक्सेन सेन बाय सिदी कैदौरे ममा सिदी मसाना कैनोमा हे हाइबदा पेंथोक पंगमे बिमा ना अदु तौये ने हाइबदा अदुम इराय लाइना पेंथोक पंगमे अदुना ममा की थमोय सेन बनिना बीन हौबा मी सिंग से मीना खितंग मंगोंदा था स्नंग ना ची तौबी बगिने आइजे सुमाइन तौरमनि को इन हाइबदा मांग असाइन वारु खोलु मैम से लोइन पुंग पेन पेंथोक पंगमे अदना मुनगी पिरक्पा शक्ति से एनर्जी से सिदी मामा होइबगी शक्ति से पीबा अदुगा अखोइगी मिंग सिगी ओइरिबा बी हाइबा मयेक से बी से कमाइ तौरे स्ट्रेट लाइन अमा ओइरे अदुगा कैदौई राउंड सर्कल की हाफ सर्कल अमा अदुगा हाफ सर्कल अमा अनि ओइ स्ट्रेट लाइन सिना कैदौरे अखोइगी यांगलेन सरुने न लौरो अदुगा ngасagi half circle sina coin gi face ani ne lo ado mu kai da wi hariba singsa ya ani se yam phajana close oi haibadi room se close tawi half circle se
ꯂꯥꯏꯟꯗꯨꯗ ꯊꯦꯡꯉꯤ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯞ ꯁꯥꯔꯀꯜ ꯑꯃ ꯍꯧꯔꯒ ꯑꯃꯨꯛ ꯑꯣꯏ ꯑꯗꯨꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ ꯅꯪꯁꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯃꯗꯤ ꯔꯤꯌꯦꯂꯤꯇꯤ ꯂꯥꯏꯐ ꯑꯅꯤꯁꯦ ꯂꯣꯏꯅꯃꯛ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯁꯨ ꯂꯣꯏꯅ ꯈꯪꯉꯒ ꯐꯥꯖꯤꯜꯂ ꯊꯝꯕ ꯑꯗꯨꯒ ꯔꯤꯌꯦꯂꯤꯇꯤ ꯂꯥꯏꯐꯁꯤꯁꯨ ꯑꯗꯨꯝ ꯂꯣꯛ ꯇꯧꯁꯜꯂꯒ ꯊꯝꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅꯦ ꯕꯤꯅ ꯍꯧꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯜꯂꯤ ꯃꯤꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯁꯦꯗꯅ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯑꯩꯒꯤꯗꯤ ꯁꯤ ꯂꯩꯌꯦꯅ ꯃꯤꯗꯨ ꯑꯋꯥꯕ ꯇꯥꯕ ꯎꯕꯗ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥꯗꯨꯅꯤ ꯃꯤꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯒ ꯃꯥꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯗꯅ ꯀꯞꯄ ꯉꯝꯃꯦ ꯄꯩꯁꯥ ꯊꯧꯔꯨꯅꯤ ꯆꯩꯔꯨꯗꯣꯔꯅꯤ ꯊꯤꯅ ꯍꯥꯏꯔꯨꯗꯣꯏꯅꯦ ꯆꯠꯈ꯭ꯔꯒ ꯄꯩꯁꯥ ꯇꯣꯜꯂꯤꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯀꯞꯄꯒ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯃꯥꯁꯨ ꯀꯞꯄꯒ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯁꯜꯂꯝꯃꯒ ꯀꯞꯄꯒ ꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥꯗꯨꯅꯤ ꯑꯗꯨꯅ ꯃꯤꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯕꯤꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯅꯤ ꯑꯗꯨꯒ ꯕꯤꯅ ꯍꯧꯕ ꯃꯤꯡ ꯀꯧꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯀꯩꯗꯧꯏ ꯃꯁꯤ ꯃꯤ ꯌꯥꯝ ꯂꯥꯡꯕ ꯃꯐꯝꯗ ꯂꯩꯕ ꯄꯥꯝꯒꯟꯗꯦ ꯑꯗꯒꯤ ꯇꯤꯚꯤꯅꯆꯤꯡꯕꯁꯤꯡꯁꯤ ꯌꯥꯝ ꯍꯧꯅ ꯊꯥꯔꯒ ꯏꯁꯩ ꯍꯧꯅ ꯈꯣꯡꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯂꯤꯂꯥꯅꯆꯤꯡꯕ ꯁꯤ ꯌꯦꯡꯕ ꯄꯥꯝꯗꯕ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯗꯨꯡꯗꯥꯡ ꯇꯧꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤꯗ ꯂꯩꯔꯒꯁꯨ ꯃꯥ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯑꯗꯨꯝ ꯍꯦꯛꯇ ꯊꯨꯅ ꯆꯠꯅꯤꯡꯉꯤ ꯑꯗꯨꯅ ꯊꯥꯅ ꯄꯨꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯥꯁꯦ ꯀꯩꯗꯧꯏ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯕꯗꯨꯁꯨ ꯂꯣꯛ ꯇꯧꯁꯜꯂꯒ ꯊꯝꯃꯦ ꯑꯗꯨꯅ ꯀꯩꯗꯧꯏ ꯑꯦꯟꯖꯥꯏꯇꯤ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ ꯋꯥꯈꯜꯁꯤꯃ ꯈꯟꯖꯟꯕꯗ ꯍꯦꯟꯖꯟꯅ ꯈꯟꯖꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯍꯦꯟꯅ ꯃꯨꯟꯅ ꯂꯨꯅ ꯈꯟꯖꯟꯕ ꯍꯥꯏꯁꯤ ꯑꯣꯏꯌꯦ ꯃꯌꯥꯝꯅ ꯐꯪꯅꯗꯕ ꯄꯣꯠꯁꯦ ꯃꯁꯤ ꯌꯥꯝ ꯄꯥꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯥꯁꯦꯀꯣ ꯂꯩꯕ ꯃꯇꯝꯗꯁꯨ ꯄꯣꯠꯁꯤ ꯑꯁꯤ ꯄꯣꯠꯁꯤꯗꯤ ꯐꯖꯩꯍꯦ ꯍꯥꯏꯅ ꯄꯣꯠꯁꯤ ꯑꯃ ꯑꯅꯤ ꯃꯁꯤꯡꯁꯦ ꯑꯅꯤ ꯑꯍꯨꯝ ꯂꯩꯁꯜꯂꯛꯀꯅꯦꯕ ꯄꯣꯠꯁꯦ ꯊꯛ ꯂꯩꯕꯗꯀꯣ ꯑꯅꯤ ꯄꯤꯔꯛꯑꯣ ꯑꯍꯨꯝ ꯄꯤꯔꯛꯑꯣꯅ ꯂꯩꯅꯦꯕ ꯄꯣꯠꯁꯦ ꯂꯩꯁꯜꯂꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯁꯤꯒꯤ ꯑꯩ ꯂꯩꯔꯛꯏꯁꯤꯗꯤ ꯀꯅꯥꯗ ꯄꯤꯊꯣꯛꯁꯤꯒꯦ ꯂꯩꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯍꯥꯏꯗꯅ ꯀꯣꯟꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯅꯤꯡꯉꯝꯃꯛꯇꯕ ꯀꯥꯟꯅꯗꯕꯗ ꯂꯩꯁꯜꯂꯨꯔꯦ ꯍꯥꯏꯗꯅ ꯈꯟꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯏ ꯑꯗ ꯕꯤꯅ ꯍꯧꯕ ꯃꯤꯁꯤꯡꯁꯤꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯁꯤꯡꯁꯦ ꯃꯥ ꯂꯣꯏꯅꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗꯒꯤ ꯃꯥꯁꯦ ꯂꯥꯞꯊꯣꯛꯅꯤꯡꯉꯤ ꯃꯣꯏꯁꯤꯡꯗꯨꯒ ꯇꯤꯟꯅꯅꯤꯡꯗꯦ ꯌꯥꯝꯅ ꯉꯛꯄ ꯄꯣꯠ ꯑꯃꯗꯤ ꯕꯤꯅ ꯍꯧꯕ ꯃꯤꯁꯤꯡꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯐ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯕ ꯉꯝꯃꯦꯕ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯃꯁꯤꯗꯅ ꯀꯩꯗꯧꯋꯦ ꯅꯣꯛꯑꯒ ꯇꯥꯗꯅ ꯂꯩꯕ ꯉꯝꯃꯤ ꯃꯤꯅ ꯊꯤꯅ ꯆꯩꯔꯛꯑꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯃꯥꯁꯤ ꯁꯥꯎꯔꯗꯧꯅꯤ ꯏꯀꯥꯏꯔꯗꯧꯅꯤ ꯍꯥꯏꯗꯅ ꯁꯥꯎꯒꯠꯂꯗꯧꯅꯤꯅ ꯍꯥꯏꯕ ꯑꯣꯏꯔꯒꯁꯨꯀꯣ ꯃꯗꯨ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯅꯣꯛꯇꯅ ꯇꯥꯊꯣꯛꯄ ꯉꯝꯃꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯁꯥꯎꯕꯁꯦ ꯕꯤꯅ ꯍꯧꯕ ꯃꯤꯁꯤꯡꯁꯦ ꯑꯁꯥꯎꯕ ꯂꯣꯏ ꯐꯥꯖꯤꯟꯕ ꯉꯝꯃꯤ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯕ ꯑꯃꯗꯗꯤ ꯃꯥ ꯕ꯭ꯔꯪ ꯂꯥꯎ ꯁꯥꯎꯒꯠꯂꯦ ꯁꯥꯎꯒꯠꯄ ꯃꯇꯝꯗꯗꯤ ꯅꯣꯡꯗꯣꯟ ꯈꯦꯠꯅ ꯋꯥꯡꯉꯤ ꯃꯥꯒꯤ ꯇꯦꯝꯄꯔꯁꯦ ꯂꯣꯏ ꯄꯣꯛꯈꯥꯏꯒꯦ ꯇꯧꯈꯩ ꯁꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯕꯤꯅ ꯍꯧꯕ ꯃꯤꯁꯤꯡꯁꯤꯒꯤ ꯅꯦꯆꯔꯁꯦ ꯈꯪꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯥꯁꯦ ꯁꯥꯎꯔꯣꯗꯅ ꯑꯩꯁꯨ ꯁꯥꯎꯗꯦ ꯁꯥꯎꯔꯅꯨ ꯑꯩꯁꯨ ꯐ꯭ꯔꯪ ꯍꯦꯛ ꯁꯥꯎꯏ ꯑꯗꯨꯅ ꯃꯣꯏꯒꯤ ꯅꯦꯆꯔꯁꯦ ꯈꯪꯕꯗ ꯌꯥꯝ ꯂꯨꯅ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯕꯤꯁꯦ ꯂꯣꯛ ꯇꯧꯔꯒ ꯊꯝꯃꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕꯁꯨ ꯔꯤꯌꯦꯂꯤꯇꯤ ꯂꯥꯏꯐꯁꯨ ꯑꯅꯤꯁꯦ ꯂꯣꯛ ꯂꯣꯏ ꯇꯧꯁꯜꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯤꯉꯣꯟꯗ ꯀꯅꯥꯗꯁꯨ ꯁꯤꯌꯥꯔ ꯇꯧꯊꯣꯛꯇꯦ ꯇꯝꯁꯨ ꯇꯝꯊꯣꯛꯇꯦ ꯃꯊꯟꯇ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯤꯅ ꯍꯧꯕ ꯃꯤꯁꯤꯡꯁꯦ ꯗ꯭ꯔꯤꯝ ꯌꯥꯝ ꯋꯥꯡꯉꯤ ꯍꯥꯏꯗꯤ ꯃꯥꯅ ꯑꯦꯝ ꯇꯧꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯋꯥꯡꯉꯦꯕ ꯁꯦ ꯄꯣꯠ ꯑꯃ ꯂꯩꯔꯁꯨ ꯄꯣꯠꯁꯤ ꯂꯩꯗꯣꯔꯤꯕ ꯄꯣꯠꯁꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯇꯥꯡꯕ ꯑꯗꯩ ꯈꯔ ꯍꯦꯟꯅ ꯐꯕ ꯄꯣꯠꯁꯤꯗ ꯑꯦꯝ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯁꯨ ꯐꯨꯜꯐꯤꯜ ꯇꯧꯅꯕ ꯍꯥꯏꯗꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯐꯪꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥ ꯑꯣꯏ ꯑꯗꯨꯒ ꯄꯥꯝꯕ ꯄꯣꯠꯇꯤ ꯀꯩꯗꯧꯔꯦ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯄꯣꯠ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯄꯣꯠ ꯃꯁꯤ ꯌꯥꯝ ꯄꯥꯝꯒꯜꯂꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯅ ꯍꯧꯕ ꯃꯤ ꯃꯃꯤꯡꯁꯤꯡꯗ ꯄꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯅ꯭ꯌꯨꯃꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅ꯭ꯌꯨꯃꯣꯂꯣꯖꯤꯗꯗꯤ ꯕꯤꯁꯦ 2 ꯍꯥꯏꯗꯨ ꯃꯁꯤꯡꯗꯣ ꯑꯣꯏꯔꯦ 2ꯁꯤꯗꯤ ꯃꯨꯟꯅꯤ ꯃꯇꯧ ꯑꯁꯨꯝꯅ
ꯑꯜꯐꯥꯕꯦꯠ ꯑꯦꯗꯒꯤꯅ ꯖꯦꯠ ꯐꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯧꯕ ꯃꯤ ꯃꯃꯤꯡꯁꯤꯡꯁꯦ ꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯃꯥ ꯃꯥꯅ ꯇꯧꯕ ꯃꯥ ꯃꯥꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤꯕꯨ ꯌꯥꯕꯤꯅꯤꯡꯉꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯨꯛꯅꯤꯡꯗ ꯈꯤꯇꯪ ꯄꯦꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯄꯦꯖꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯜꯐꯥꯕꯦꯠꯁꯦ ꯀꯔꯝꯕ ꯑꯜꯐꯥꯕꯦꯠꯀꯤ ꯍꯥꯟꯅ ꯍꯥꯏꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯃꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯗꯨꯗ ꯌꯥꯎꯔꯛꯄ ꯑꯜꯐꯥꯕꯦꯠꯇꯣ ꯃꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯃꯨꯛ ꯑꯩ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯉꯁꯤ ꯕꯤꯅ ꯍꯧꯕ ꯃꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯦ ꯆꯦꯟꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯅꯩꯅꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ